nga yokpa yaba lam hectar lising yankai gataruki manungda hectar lising taraga nipal khak sijinnaba ngamli lemhoriba mafam sing sijinnaba ngamlabadi lamdam asigi mathau taba nga gi pothok hengat hanba ngamgani haina Directorate of Fisheries ki Director Haisnam Balkrisna na fongdurakli Editor Guilds Manipur na Directorate of Fisheries khucham naduna role of media in promoting modern fish farming in Manipur haiba hiramda media workshop ki thoram ngasi Bisnupur district ke manung sanba thang gadalaiba Manda Island pangthoke tharong ge manung sana ngayok lamgi matang da technical session pangthok pagaloina mai paklaba ngangmi tongbram ragu gi farm da su satuna yenki taramadura wangang laduna director Haisnam Balkrisna na fongdro kibada Manipur da hauji su ngayok payaba mafam sing mapung phana sijinnaba ngamdre hectar lising kunthra gani pan ge lamsing ngayok payaraba su sijinnafam khangdana leiri amoromda sahida nga metric ton lising yankhai gani thoi puthokpa mathau tabada metric ton lising kunthra gani thoi romtamak puthokpa ngamli maramaduna leiriba ngayok payaba mafam sing sijinnaduna nga gi pothok hena puthokpa ngamgani amoromda loktak pat ki oina nga phabagi sang ka hena wanglaga nga macha thabagi sang nemana amasung nga macha kokpa matamda ka hena nga hadokpana pat asida fangliba nga gi makhal amasung masing yamna hanthari maramaduna haisingna amari tung koiba maongda nga phabagi hainabi thamba mathau tai matamga chunaba nga yokpagi kanglon sijinnarabasu mahoksa gi leijarakliba nga sing manghalloidabani haiki Manipur ki nga ki consumption nga chaba se akoina 52,000 metric ton ne na panari ba aduga akoina puthokpa ngami bana 32,000 metric ton ne na panari ba aduga 20,000 ki gap ama adum leirabani na mapandagi awat padudi adum mapandagi kusilakpa thabani maramdi akoina nga chaba se asi akoina saning ba pamjabagi chaba ma then ritual ga festivities ga social function gathering mayam siga mari leina na nga gi program nga gi machal adigi nga gi mathel masi tawkabe adaba ama oirakpanina compulsory item ama oirakpanina mapandagi adum pusilakpasida adum depend taweba we are facing today depletion of fish species in our lakes not only in Loktak but also Pumlen adigi lamjao koidum kharungpat ikopar waithupar sinasi masing ja thengnariba problem sineba aduna akoi paradigm shift amada wakhalon je minus sagat minar kanda amtang changsilaga akoi gi leiriba natural resource mayam je phajana sijinnamina adu kanda da akoi mipan tangbasu handharakani self sustainable fisheries amasu porakani loina na hakchang da cancer gi adu yamna hazard sing adigi su ngakthokwa soidana ngamni haibasini Thaurammaduda saruk yakiba All Manipur Working Journalists Union Amzuge President Bijoy Kakching Tabamna fongdorokibada lamdam asida anoba ngayok pathap sijinnarabasu pizariba nga machinjak sing asi chemical gi sang wangbana nga sariba sing gi hakselda akaiba kaya piri lamdam asida fangliba organic polam sing sijinnaduna nga machinjak marang kaina puthokpa mathau tai amoromda Imphal city manungda leiriba miyamna tagat tekpa asengba nga chaba phangdabagi awaba amasu leiri masi kokhanba mathau tai adumoinamak anoba makhalgi ngayok kanglon sijinnaduna haujikti lamdam asida tapna blue revolution mai pakhanba ngamlakli Loktak tali ko nga Imphal tali ko sabo phangba kay gino sidagi pukhala ko se Imphal jo hungamde akoi thoina party nga ina thibada khallaga ko singni ro ka na party nga sa ga haida aduna akoina haina leramba pa tuge sidagi phangamba nga gi mahau duga hojigi nga gi mahau se kene yes in the sense akoina mapandagi nga pusani kundu da phatar sinja yawduna ko da ha ta bibe ke sanasi buji ko piya at the same time, the section that is the question that they brought farmers in the boy from last to put a machine upon the sin and machines are going to pizza the local Mamma push and put a push of I don't know. And what on the pussy? I know what technology season a vessel, the machines are said. Combine it with local posse, local from machines are put over the gate. Have a separate. Can be about local machines are about Nasi. Macam berpose pizza ada nasi, dan ujung ni banyak mana, orang ni sampai dah orang kasi. Betul ni. Tharonggi manungsana mai pakna ngayok liba kaibul lamjau dagi tongbram raguna fongdora kibada kumja lising amaga chamapan humfutara dagi ngayok pa horokpana ngasidi mai
pakpada sangchin mangamli icham chamna ngayok pa khaktana ngayok lamda mai pakpa wagani mari leinaba training chatpa expert sing tanabaga loinana hanba leitana honaba ama mathau tai amoromda horokpada lengak tigi kanaba lauram labasu hojikti iromdom lepchaba ngamle masiga loinana hanadagi leijarakpa nga makhal sing marang kaina putoktuna lamdam asigi miyamda phanghanaba hotnari ngami singi hotnabana nga da mipal tangdana ngapigani ngami singi hotnabana nga da mipal tangdana ngamgani haiki Andhra Pradesh ngaji picking to yogjereba picking da makoina homende sache sachilaga to wusida atai ise da puna badun yam chaide Manipur da loisan da pudu yam chai ain karigino hangada kari nimite yogadom khangdi haibagi dong ta moina ngaji soktanaba hapani na haire adegi haure dudagi dum ai mapan ngaji sadre ngasi bok sadre jiksi sam ai lo pari mada ko 5 lakhs tain above 10 lakhs ki maya dum man puthe ba aje uka visa